ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯕꯨ ꯊꯥꯗꯣꯛꯂꯝ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝꯅ ꯌꯦꯠꯆꯔꯕꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯐꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯍꯔꯥꯎꯖꯕ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 9 ꯁꯨꯔꯕꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯉꯁꯤꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯗ꯭ꯔꯤ꯫ ꯃꯅꯦꯃꯀꯨ ꯃꯃꯤꯠꯇ ꯃꯁꯨ ꯎꯖꯕ ꯐꯪꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯆꯦꯛꯂꯥꯁꯤꯡꯅ ꯃꯀꯣꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯈꯣꯡꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯆꯦꯛꯂꯥꯁꯤꯡꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯌꯦꯡꯏ꯫ ꯍꯥꯗ ꯆꯦꯛꯂꯥ ꯀꯧꯕꯤ, ꯅꯈꯣꯏꯅ ꯇꯨꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯒꯨꯝ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯄꯨꯛꯅꯤꯡꯁꯤ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯡ ꯊꯪꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯂꯛꯇꯒꯤ ꯃꯀꯣꯛ ꯆꯤꯡꯂꯤꯕꯤ ꯅꯍꯥꯛꯅ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯏꯇꯥ ꯆꯦꯛꯂꯥ, ꯅꯪꯅ ꯅꯕꯨꯛꯆꯦꯜ ꯆꯥꯎꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯂꯛꯇꯒꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯃꯠꯇ ꯈꯥꯏꯕꯤꯔꯝꯃꯨꯕ꯫ ꯁꯅꯥꯖꯥꯎꯕꯅ ꯊꯥꯗꯣꯏ, ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯃꯈꯣꯏ ꯑꯖꯣ, ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯁꯤꯅ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯂꯤꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯌꯦꯠꯄꯤꯅꯕ ꯌꯥꯎꯗ ꯃꯆꯥ ꯁꯪꯒꯨꯒ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯨꯝꯅ ꯏꯅꯤꯡꯇꯝꯅ ꯄꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯅꯤ꯫ ꯑꯩꯅꯒ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯌꯥꯔꯝꯂꯗꯤꯅꯦ ꯅꯪꯒꯁꯦ ꯃꯐꯝ ꯐꯖ ꯐꯖꯕ ꯀꯌꯥꯗ ꯀꯣꯏꯄꯨ ꯄꯨꯕꯤꯗꯣꯏꯅꯤ꯫ ꯄꯨꯕꯤꯗ꯭ꯔꯁꯨ ꯌꯥꯖꯔꯦ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯝꯇ ꯊꯣꯡꯂꯨꯒꯦ꯫ ꯆꯥꯛꯀ ꯈꯔ ꯆꯥꯕꯤꯔꯒ ꯆꯠꯂꯨꯀꯣ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕꯤꯔꯤꯁꯤꯕꯣ? ꯆꯠꯂꯣ, ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯦ ꯋꯥꯏ ꯁꯤꯠꯂꯣ, ꯑꯩ ꯏꯁꯥ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯈ꯭ꯔꯤ꯫ ꯊꯥꯗꯣꯏ, ꯅꯪ ꯑꯩ ꯆꯍꯤ ꯅꯧꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯐꯪꯗꯅ ꯋꯥꯅ ꯆꯥꯛꯅ ꯂꯩꯔꯤꯕꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒ ꯅꯊꯃꯣꯏ ꯄꯦꯜꯍꯟꯁꯤꯒꯦ ꯈꯟꯕꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯊꯥꯗꯣꯏꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯏꯗꯁꯨ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇꯤꯌꯦ, ꯏꯪꯈꯣꯜꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯦꯛꯄꯤꯔꯛꯑꯣ, ꯃꯔꯣꯏꯁꯨ ꯈꯔ ꯌꯥꯎꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯦꯛꯂꯛꯑꯒꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯏꯅ ꯀꯨꯞꯇꯨꯅ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯕ ꯏꯃꯨꯡ ꯑꯁꯤꯗ ꯏꯔꯩꯃ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥ 4ꯇ ꯉꯥꯏꯔꯤꯕꯤꯗꯨ ꯄꯝꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯣꯛꯆꯥꯎꯅ ꯍꯤꯗꯥꯛ ꯇꯞ ꯃꯈꯩ ꯊꯛꯂꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯀꯔꯤ? ꯉꯁꯥꯏ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯣ ꯀꯩꯕ? ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯄꯣꯛꯏ ꯀꯥꯏꯅ꯫ ꯄꯣꯛꯀꯦ ꯄꯣꯛꯏ, ꯃꯣꯏ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ? ꯃꯤꯁꯤꯡ ꯌꯥꯝ ꯋꯥꯠꯂꯤꯅ ꯍꯦꯟꯒꯠꯍꯜꯂꯤꯅꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯊꯛꯆꯤꯜꯂꯒ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯆꯦꯡ ꯂꯩꯇꯦ, ꯆꯦꯡ ꯋꯥꯂꯨꯅꯤ ꯊꯣꯛꯈ꯭ꯔꯒ ꯍꯤꯗꯥꯛ ꯑꯣꯏꯅ ꯊꯛꯆꯤꯜꯂꯒ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯍꯥꯏ ꯅꯨꯄꯤ, ꯅꯪꯒꯤ ꯆꯦꯡꯗꯣ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨ꯫ ꯉꯁꯤꯗꯤ ꯋꯥꯔꯧ ꯌꯥꯗꯦꯍꯦ, ꯏꯇꯥꯎ ꯈꯔ ꯊꯦꯡꯅꯗꯅ ꯆꯦꯡ ꯋꯥꯅꯕ ꯁꯦꯜꯗꯨꯅ ꯍꯤꯗꯥꯛ ꯊꯛꯇꯣꯛꯈ꯭ꯔꯦ꯫ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯤꯕꯅꯣ? ꯉꯥꯏꯍꯥꯛꯇ ꯉꯥꯏ, ꯅꯆꯥ ꯃꯌꯥꯝꯁꯤꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯌꯧꯌꯥ ꯇꯧꯔꯛꯀꯗꯧꯕ, ꯁꯤꯗꯕꯨ ꯆꯦꯡ ꯄꯨꯔꯛꯇꯅ ꯍꯤꯗꯥꯛ ꯊꯛꯇꯣꯛꯂꯒ ꯂꯥꯛꯄ ꯉꯝꯂꯤꯕ ꯅꯪꯒꯤ ꯀꯣꯛꯁꯤꯕꯨ ꯀꯔꯤ ꯀꯣꯛꯅꯣ ꯅꯪꯕꯣ? ꯑꯁ, ꯇꯜꯂꯦ ꯅꯨꯄꯤꯁꯦ꯫ ꯅꯨꯄꯤꯅ ꯑꯗꯨ ꯏꯁꯧ ꯂꯥꯡꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤꯀꯣ, ꯑꯗꯨꯅ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ꯫ ꯅꯆꯥ ꯃꯌꯥꯝꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯃꯥ ꯅꯪꯅ ꯀꯔꯤꯅꯣ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯒ ꯀꯣꯛ ꯄꯤꯖꯧ ꯀꯩꯅꯣ? ꯅꯆꯥ ꯄꯣꯛꯊꯣꯛꯅꯤꯗꯤ ꯈꯪꯂꯒ ꯅꯪꯒꯤ ꯅꯇꯨ ꯅꯆꯥ ꯐꯥꯎꯕ ꯆꯔꯥ ꯑꯝꯇ ꯄꯤꯖꯕ ꯉꯝꯗꯕ ꯃꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯑꯩꯅ ꯆꯦꯡ ꯍꯪꯂꯨꯗꯣꯏꯁꯤꯅ ꯀꯅꯥꯗꯒꯤꯅꯣ? ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯂꯒ ꯍꯪꯂꯨꯕꯗ ꯑꯩꯈꯣꯏꯗ ꯆꯦꯡ ꯃꯔꯨꯝꯇ ꯄꯤꯕꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯩꯇꯦꯗꯣ
ꯆꯥꯔꯨ ꯑꯉꯥꯡꯁꯤꯡꯅꯤꯅ ꯏꯃꯨꯡꯁꯤꯅ ꯋꯥꯔꯦ ꯈꯪꯂꯕꯗꯤ ꯃꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯏꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯉꯥꯛ ꯂꯩꯔ ꯂꯥꯝꯃꯦꯒ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯂꯥꯡꯀꯅꯨꯀꯣ ꯑꯩ ꯋꯥꯈꯜ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯛꯇ ꯇꯨꯝꯃꯨꯒꯦ ꯀꯣꯛꯆꯥꯎꯗꯣ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯏꯔꯩꯃ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯠꯅꯈꯤꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯉꯁꯥꯏꯅ ꯃꯆꯥ ꯇꯔꯨꯛꯇꯨꯗꯤ ꯍꯧꯒꯠꯂꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯆꯍꯤ 7 ꯁꯨꯔꯕꯤ ꯕꯦꯝꯕꯦꯝꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯊꯣꯛꯂꯔꯣꯏꯒꯦ ꯌꯥꯏꯃꯒ ꯏꯕꯥꯏꯅꯤ ꯆꯠꯂꯒ ꯊꯔꯣꯏ ꯈꯨꯜꯂꯨꯒꯦ ꯑꯗꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯆꯦꯡ ꯋꯥꯟꯁꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯀꯔꯝꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯅꯍꯥꯟꯃꯛꯁꯨ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇꯒꯤ ꯈꯨꯜꯂꯤꯗꯨꯗꯤ ꯍꯧꯖꯤꯛ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯌꯥꯏꯃꯒ ꯏꯕꯥꯅꯤ ꯆꯠꯂꯨꯔꯒꯦ ꯌꯥꯏꯃ ꯂꯥꯎ ꯏꯆꯦꯒ ꯏꯕꯥꯅꯤ ꯃꯥꯏ ꯇꯥꯊꯣꯛꯂꯨꯔꯁꯤ ꯍꯣꯏ ꯏꯆꯦ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯄꯥꯇ꯭ꯔ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯏ ꯈꯨꯜꯒꯤ ꯂꯧꯕꯨꯛꯁꯤꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯔꯣꯏ ꯃꯌꯥꯝ ꯈꯨꯜꯂꯝꯃꯤ ꯏꯆꯦ ꯑꯩꯒꯤꯗꯤ ꯊꯔꯣꯏ ꯍꯥꯞꯐꯝ ꯌꯥꯎꯗ꯭ꯔꯤ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯑꯩꯒꯤꯁꯤꯁꯨ ꯄꯤꯛ ꯊꯜꯂꯤ ꯇꯨ ꯑꯁꯤꯗ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯈꯣꯡꯁꯦ ꯆꯥꯝꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯊꯔꯣꯏꯁꯦ ꯀꯗꯥꯏꯗ ꯌꯣꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯊꯔꯣꯏ ꯈꯨꯜꯂꯒ ꯌꯣꯜꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨꯔꯣ ꯁꯤꯗꯒꯤ ꯂꯝꯕꯤ ꯁꯥꯡꯅ ꯆꯠꯄꯁꯤꯗꯅꯦ ꯌꯨꯝ ꯈꯔ ꯇꯥꯔꯤꯁꯦ ꯑꯁꯤꯗ ꯆꯪꯂꯒ ꯊꯔꯣꯏ ꯂꯩꯒꯗ꯭ꯔꯅ ꯍꯪꯉꯨꯁꯦ ꯃꯣꯏꯁꯨ ꯆꯥꯅꯤꯡꯕ ꯃꯄꯥ ꯆꯥꯔꯗꯤ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯨꯏꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯅꯅꯥꯎꯁꯤꯡꯗꯣ ꯆꯥꯛ ꯁꯣꯏꯗꯅ ꯂꯥꯝꯃꯝꯃꯅꯤ ꯏꯃꯥꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯂꯥꯛꯑꯣ ꯏꯆꯦ ꯍꯣꯏ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯔꯥꯎ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯕꯦꯝꯕꯦꯝꯅ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯏꯁꯧ ꯂꯥꯡꯕ ꯇꯥꯔꯛꯏ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯅꯪꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤꯗꯣ ꯀꯔꯤꯒꯤ ꯀꯣꯏꯔꯨꯔꯤꯅꯣ ꯍꯥꯏꯕꯅꯦ ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯀꯔꯤꯁꯨ ꯇꯧꯁꯥꯕꯤꯗꯕꯩ ꯋꯥꯔꯣ ꯅꯠꯇꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯐꯥꯒꯤꯔ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯅꯪꯗꯤ ꯏꯄꯤꯛ ꯄꯤꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯁꯦ ꯍꯥ ꯅꯠꯇꯦ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯁꯦ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯥꯎ ꯆꯥꯎꯏ ꯑꯩ ꯅꯪꯁꯦ ꯐꯥꯒꯤꯅꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯏꯁꯝ ꯆꯝꯅ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯖꯕꯩ ꯋꯥꯅꯤ ꯄꯤꯛꯈ꯭ꯔ ꯃꯥꯕꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯀꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯏꯆꯝ ꯆꯝꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯕ ꯃꯁꯤꯗꯤ ꯆꯥꯛ ꯑꯃꯗ ꯊꯣꯡꯉꯣꯏ ꯀꯣꯟꯒꯁꯦ ꯂꯣꯏꯅ ꯂꯪꯒꯥꯏꯒꯦ ꯆꯠꯂꯣ ꯅꯊꯤꯕꯣꯡꯗꯣ ꯅꯪꯒꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯥꯔꯨꯔꯣ ꯀꯣꯜꯂꯤꯀꯥꯁꯤ ꯂꯣꯏ ꯂꯪꯒꯥꯏꯅ ꯇꯧꯏ ꯍꯦ ꯅꯨꯄꯤꯅ ꯉꯁꯤ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ ꯀꯔꯤꯒꯤ ꯁꯥꯎꯕ ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗꯈꯩ ꯅꯪꯅ ꯑꯣꯏꯅ ꯁꯥꯎꯕꯤꯒꯦ ꯍꯥꯏꯔꯣ ꯂꯪꯒꯥꯏꯗꯧꯔꯤ ꯀꯣꯟꯒꯁꯦ ꯂꯣꯏꯅ ꯂꯪꯒꯥꯏꯒꯦ ꯑꯁꯤꯗ ꯂꯪꯊꯣꯛꯂꯒ ꯄꯦꯜꯂꯗꯧꯅꯤ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯣꯏꯅ ꯂꯪꯊꯣꯔꯛꯏ ꯏꯆꯦ ꯃꯣꯏꯁꯦ ꯌꯥꯝ ꯈꯠꯅꯕ ꯃꯥꯜꯂꯤ ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯥꯡꯅꯒ ꯑꯃꯨꯛ ꯂꯪꯖꯜꯂꯛꯇꯅ ꯏꯕꯥꯏꯅꯤꯅꯦ ꯁꯣꯏꯗꯕꯤ ꯁꯤꯔꯅꯤꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯌꯨ ꯁꯦ ꯊꯥꯡ ꯂꯪꯉꯁꯨꯅꯦ ꯏꯆꯦ ꯅꯣꯏꯅ ꯄꯥꯅꯕ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯁꯨꯃꯥꯡꯁꯤꯗ ꯃꯣꯠꯄ ꯃꯈꯩ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤꯁꯦ ꯀꯅꯥ ꯍꯪꯕꯅꯣ ꯀꯅꯥꯒꯤ ꯃꯧ ꯑꯃꯃꯨꯛ ꯀꯣꯏꯔꯨꯔꯖꯥꯠꯅꯣ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯋꯥꯀꯠꯄ ꯂꯥꯛꯂꯤ ꯖꯥꯠꯂꯥ ꯕꯦꯝꯕꯦꯝꯅ ꯏꯅꯦ ꯑꯩꯈꯣꯏ ꯀꯅꯥꯝꯒꯤ ꯋꯥ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯊꯔꯣꯏ ꯆꯥꯅꯤꯡꯉꯗꯤ ꯊꯔꯣꯏ ꯈꯔ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯊꯔꯣꯏ ꯌꯣꯟꯕ ꯂꯥꯛꯆꯕꯅꯤ ꯆꯠꯊꯣꯏ ꯑꯁꯥꯏꯗ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯀꯗꯥꯏꯗꯒꯤ ꯊꯔꯣꯏꯅꯣ ꯆꯠꯂꯣ ꯀꯅꯥꯗꯨꯅ ꯌꯣꯜꯂꯁꯨ ꯅꯣꯏꯒꯤ ꯊꯔꯣꯏꯗꯣ ꯀꯛꯂꯒꯅꯦ ꯊꯣꯡꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯂꯩꯔꯣꯏ ꯑꯃꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯏꯃꯅ ꯏꯅꯦ ꯂꯩꯔꯣꯏ ꯍꯥꯏꯔꯁꯨ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯕꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯁꯟꯗ ꯇꯥꯟꯕꯗꯧꯅ ꯇꯥꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯉꯁꯤ ꯏꯒꯤ ꯑꯁꯥꯎꯕ ꯃꯌꯥꯝꯁꯦ ꯅꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯍꯩꯗꯔꯛꯇꯅ ꯁꯤꯟꯅꯕ ꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯠꯍꯧꯔꯨꯆꯣ ꯅꯣꯏ ꯊꯔꯣꯏꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯩꯃ ꯆꯠꯇꯦꯅꯦ ꯍꯦ ꯍꯣꯏ ꯆꯪꯉꯣꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ ꯅꯃꯥꯏꯗꯨꯕꯨ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯄꯥ ꯂꯩꯇꯕ ꯃꯆꯥ ꯃꯁꯨꯔ ꯅꯈꯣꯏꯕꯣ ꯆꯣ ꯋꯥꯏ ꯆꯦꯅ ꯁꯤꯗꯒ ꯂꯩꯔꯅꯨ ꯑꯩꯅꯦ ꯋꯥꯏ ꯁꯤꯠꯀꯦ ꯍꯟꯗꯣꯛꯎꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯅꯈꯥꯗ ꯉꯥꯔꯤꯕ ꯎꯔꯣꯡ ꯁꯨꯝꯆꯤꯗꯨ ꯂꯧꯔꯒ ꯐꯠ ꯁꯤꯠꯆꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯦꯝꯕꯦꯝꯅ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯊꯣꯛꯂꯛꯏ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯏꯅꯦꯗꯨꯅ ꯑꯩꯈꯣꯏꯗ ꯗꯨꯛ ꯊꯤꯅ ꯉꯥꯡꯉꯛꯏꯗꯣ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯣꯏ ꯁꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕ ꯖꯥꯠꯂꯥ ꯑꯩꯗꯤ ꯁꯨꯝ ꯇꯥꯜꯂꯦꯗ ꯌꯨꯝ ꯇꯥꯜꯂꯁꯤ ꯌꯥꯏꯃ ꯑꯁꯤꯗ ꯈꯔ ꯆꯠꯂꯒ ꯊꯣꯡꯒꯥꯜ ꯑꯃ ꯂꯩꯁꯦ ꯑꯁꯤꯗ ꯑꯃꯨꯛꯇꯪꯒ ꯆꯪꯗꯨꯅ ꯍꯪꯉꯨꯁꯦ ꯁꯤꯗ ꯍꯣꯡꯕ ꯆꯩꯔꯗꯤ ꯌꯨꯝ ꯍꯜꯂꯁꯦꯕ ꯂꯥꯛꯑꯣ ꯆꯪꯉꯨꯁꯦ ꯏꯆꯦ ꯃꯥꯡ ꯊꯥꯒꯤꯁꯦ ꯅꯪ ꯀꯤꯔꯁꯨ ꯏꯆꯦꯒꯤ ꯇꯨꯡꯗ ꯂꯣꯠꯂꯣꯕ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔ ꯃꯇꯨꯡ
ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯑꯦ, ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯊꯣꯡꯒꯥꯁꯤꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯆꯪꯉꯛꯏꯁꯤꯅ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣꯅꯦ? ꯃꯈꯨꯠꯇꯁꯨ ꯀꯔꯤꯅꯣ ꯄꯥꯇ꯭ꯔ ꯑꯃꯃꯝ ꯄꯥꯏꯔꯤꯅꯤ꯫ ꯕꯦꯝꯕꯦꯝꯅ, ꯌꯥꯏꯃ, ꯑꯁꯤꯗꯤ ꯏꯁꯧ ꯂꯥꯡꯕꯤ ꯃꯥꯟꯗꯦ, ꯃꯕꯨꯛ ꯌꯥꯝ ꯐꯔꯝꯗꯣꯏ ꯃꯥꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯇꯜꯂꯤ. ꯏꯆꯦ ꯑꯣꯏꯅ ꯊꯔꯣꯏ ꯂꯩꯒꯗ꯭ꯔꯅ ꯍꯪꯉꯨꯕ. ꯏꯆꯦꯒꯤ ꯇꯨꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯏꯆꯦ ꯑꯣꯏꯅ ꯍꯪꯉꯒꯦꯀꯣ. ꯏꯅꯦ, ꯊꯔꯣꯏ ꯂꯩꯒꯗ꯭ꯔꯣ? ꯊꯔꯣꯏ ꯌꯣꯟꯕ ꯂꯥꯛꯏꯌꯦ. ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯔꯣꯏ ꯌꯣꯟꯕ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ, ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ. ꯀꯗꯥꯏꯅꯣꯅꯦ ꯅꯈꯣꯏꯒꯤ ꯊꯔꯣꯏꯗꯨꯕꯣ? ꯀꯌꯥꯝꯕꯨ ꯌꯥꯝꯒꯦ? ꯕꯦꯝꯕꯦꯝꯅ, ꯌꯥꯏꯃ, ꯅꯪꯒꯤ ꯀꯣꯟꯗꯨ ꯄꯤꯔꯣ. ꯇꯨ, ꯁꯤꯗꯁꯨ ꯂꯩ. ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯟꯁꯨ ꯄꯤꯛ ꯊꯟꯅ ꯊꯔꯣꯏ ꯌꯥꯎꯔꯤ. ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯁꯤꯗ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯏꯃꯨꯡꯗꯒꯤ ꯀꯣꯟ ꯑꯃ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯊꯥꯗꯣꯏꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯣꯝꯄꯥꯛꯇꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ. ꯁꯤꯗ ꯍꯩꯗꯣꯛꯂꯁꯤꯁꯦ. ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯅꯍꯥꯟꯈꯩ ꯂꯥꯛꯄꯁꯨ ꯎꯗꯦ. ꯌꯥꯏꯃꯅ, ꯑꯗꯨꯕꯨꯔ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯔꯣꯏꯕꯗꯒꯤ ꯑꯁꯨꯛ ꯂꯥꯞꯅ ꯊꯔꯣꯏ ꯌꯣꯟꯕ ꯂꯥꯛꯏꯁꯤꯕꯨ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯅꯣꯏꯕꯣ? ꯕꯦꯝꯕꯦꯝꯅ, ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯌꯨ ꯌꯥꯝ ꯊꯛꯆꯤꯜꯂꯒ ꯏꯃꯥꯗ ꯈꯠꯅꯕ ꯍꯧꯔꯒ ꯂꯩ. ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗ ꯃꯊꯟꯇ ꯄꯀꯞꯇ ꯀꯞꯄꯤ. ꯀꯔꯤ? ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯌꯥ ꯁꯨꯒꯦ? ꯑꯩꯈꯣꯏ 8 ꯁꯨꯏ. ꯅꯅꯥꯎ ꯃꯆꯥ ꯑꯃꯗꯤ ꯌꯥꯝ ꯄꯤꯛꯏ. ꯏꯅꯦ, ꯊꯔꯣꯏꯁꯦ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯂꯩꯕꯤꯔꯣ. ꯅꯅꯥꯎꯁꯤꯡꯗꯨꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯅꯤ. ꯍꯣꯏ, ꯊꯔꯣꯏꯁꯤꯡꯁꯦ ꯑꯩ ꯂꯣꯏ ꯂꯩꯔꯒꯦ. ꯑꯗꯨꯗꯤ ꯂꯩꯔꯝꯃꯨꯀꯣ, ꯏꯅꯦꯁꯦ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ. ꯁꯤꯜꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯒꯅꯦ, ꯈꯥꯎꯁꯤꯅ ꯆꯦꯡꯅꯤ. ꯍꯋꯥꯏ ꯈꯔ ꯌꯥꯎꯕꯅꯤ. ꯂꯧꯁꯤꯜꯂꯣ. ꯍꯌꯦꯡꯁꯨ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎꯀꯣ. ꯌꯥꯏꯃꯅ, ꯏꯆꯦ, ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯁꯤ. ꯏꯅꯦꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯏꯕꯥꯅꯤ ꯆꯠꯁꯤ ꯍꯥꯏꯔꯣ? ꯕꯦꯝꯕꯦꯝꯅ ꯈꯥꯎꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ. ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯔꯥ ꯂꯩꯇ ꯌꯦꯡꯂꯛꯂꯒ, ꯏꯅꯦ, ꯑꯩꯈꯣꯏ ꯍꯌꯦꯡꯁꯨ ꯊꯔꯣꯏ ꯃꯌꯥꯝ ꯈꯨꯜꯂꯒ ꯂꯥꯛꯀꯦ. ꯊꯔꯣꯏ ꯄꯨꯔꯛꯂꯅꯣ. ꯇꯨ, ꯏꯪꯈꯣꯜꯒꯤ ꯅꯥꯀꯟꯗ ꯏꯅꯦꯅꯅꯦ ꯂꯩꯀꯣꯜ ꯃꯆꯥ ꯑꯃ ꯁꯦꯝꯂꯒ ꯊꯝꯃꯤ. ꯑꯗꯨꯗ ꯑꯩꯒ ꯂꯩ ꯊꯥꯃꯤꯟꯅꯁꯤ. ꯅꯈꯣꯏꯗꯤꯕꯨ ꯇꯟꯕ꯭ꯔꯣ? ꯇꯟꯗꯦ. ꯍꯌꯦꯡ ꯌꯥꯏꯃꯒꯤ ꯏꯕꯥꯏꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯦ. ꯌꯥꯏꯃ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯏꯃꯥꯗꯣ ꯏꯕꯥꯏꯅꯤ ꯂꯥꯛꯇ꯭ꯔꯦꯅ ꯄꯥꯈꯠꯂꯝꯃꯅꯤ. ꯍꯣꯏ, ꯏꯅꯦ ꯃꯕꯨꯛ ꯐꯕꯤ, ꯑꯩꯈꯣই ꯑꯃꯨꯛ ꯆꯠꯂꯒꯦ. ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ. ꯊꯥꯗꯣꯏꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯌꯦꯡꯖꯍꯧꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯅꯥꯖꯥꯎꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯊꯥꯗꯣꯏꯁꯨ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯍꯥꯏꯅꯣꯅꯦ ꯅꯪꯕꯣ? ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯂꯒꯦ. ꯐꯔꯦ. ꯁꯤꯗꯒꯤ ꯊꯔꯣꯏ ꯃꯌꯥꯝꯁꯤꯗꯤ ꯀꯥꯏꯗꯩꯅꯣ? ꯉꯁꯥꯏ ꯑꯉꯥꯡ ꯑꯅꯤꯅ ꯌꯣꯟꯕ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯗꯗꯤ ꯂꯩꯍꯧꯔꯤꯅꯤ. ꯂꯣꯏꯅ ꯀꯛꯂꯕꯅꯤ. ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯊꯣꯡꯕ ꯌꯥꯔꯅꯤ. ꯀꯥꯏꯗꯩ ꯑꯉꯥꯡꯅꯣꯅꯦ? ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯗꯤ ꯑꯉꯥꯡ ꯑꯝꯇ ꯆꯪꯂꯛꯈꯤꯗꯕ ꯀꯨꯏꯔꯕꯅꯤ. ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯈꯨꯜ ꯑꯔꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯌꯦ. ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ 8 ꯁꯨꯏꯌꯦ. ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯃꯤ ꯄꯣꯠꯅꯤ. ꯑꯩꯅꯁꯨꯅꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ. ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯀꯌꯥ ꯍꯔꯥꯎꯅ ꯆꯠꯈꯤ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏꯅꯕꯨ ꯍꯔꯥꯎꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ. ꯃꯈꯣꯏꯗꯁꯨ ꯑꯩꯁꯤꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯁꯤꯟꯕꯒꯤ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯕ ꯉꯝꯂꯅꯨ ꯍꯥꯏꯅ ꯇꯝꯂꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯅ ꯄꯣꯛꯂꯛꯄ ꯃꯄꯣꯛꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯑꯁꯨꯝꯅ ꯇꯧꯍꯟꯅꯤꯡꯗꯦ. ꯌꯥꯔꯤꯁꯦ, ꯌꯥꯝ ꯈꯟꯖꯤꯜꯂꯅꯨ. ꯅꯪ ꯑꯩꯒꯤꯁꯨ ꯏꯁꯣꯔꯅꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥ ꯐꯪꯂꯛꯈꯤꯅꯤ. ꯑꯍꯦꯟꯕ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ. ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ. ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯅꯈ꯭ꯔꯦ. ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕꯗꯨꯗ ꯑꯇꯤꯌꯥ ꯃꯍꯥꯛꯁꯨ ꯑꯗꯨ ꯄꯨꯛꯆꯦꯜ ꯑꯣꯟꯕꯒꯨꯝꯅ ꯅꯣꯡ ꯃꯄꯩ ꯀꯌꯥꯅ ꯄꯨꯡꯃꯨ ꯃꯨꯁꯤꯜꯂꯛꯂꯦ. ꯍꯥꯏꯅꯕ ꯇꯧꯗ ꯅꯣꯡꯂꯤꯛ ꯃꯆꯥꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯋꯥ ꯑꯣꯏꯅ ꯆꯨꯊꯔꯛꯂꯦ. ꯅꯣꯡ ꯃꯍꯥꯛꯅ ꯆꯨꯔꯛꯄꯗ ꯃꯤꯀꯞ ꯊꯣꯛꯇ ꯇꯨꯝꯅꯕ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯃꯥꯡ ꯊꯣꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯤ. ꯅꯨꯡꯁꯤꯠ ꯃꯥꯅ ꯁꯤꯜꯂꯛꯄꯗ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯅꯣꯡꯂꯤꯛ ꯀꯌꯥꯅ ꯆꯣꯡꯂꯛꯏ. ꯑꯇꯤꯌꯥ ꯅꯍꯥꯛꯁꯨ ꯄꯦꯟꯗꯕ ꯀꯌꯥꯕꯨ ꯂꯩꯕꯅꯣ? ꯉꯁꯥꯏꯗ ꯊꯋꯥꯟꯃꯤꯆꯥꯛꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯄꯨꯛꯆꯦꯜ ꯂꯦꯞꯃꯟꯗꯦ ꯅꯍꯥꯛꯁꯨ. ꯑꯗꯨꯕꯨꯅꯦ,
nong kaubiita nahakna pudit thokpa makai subasida aigi nugaitaba awaba mayapasiso dauk thanbikro hayeng kaubi numit mahak asina aigi nugaiba punsi mahigtaba oisage ko mapalda ngahak leplamlaga masu imungda sangkri nong ngalakle thadoy nga naugatuna imunggi thabak singtu loiseli sanazawbasu ayukta ngahak thabak chathokluge hairamlaga satkre somda irei masu chak thongli bembemna tapna sanglaklaga mamagi manakta phamtharei saklam labro nangbo imana ne sak loirabani lamdi yema adubura ngarang khoina tharoyolubai ne da mana ne ngasisu makhoida lawona haire karigino ne tharoi amu khulaga yuluge haribro nangbo tharoi de khulakano hai moigin khulda ne leikol amalei aduda lei thamina sina hai ado yaimagi bani saluge ine do mabuksu yam phai masaksu ne yam phajajani khangaba ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯛꯈꯪꯗꯕꯤ ꯄꯨꯛꯐꯕꯤ ꯃꯍꯥꯛꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯐꯔꯦꯁꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯂꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯊꯣꯛꯂꯨꯔꯣ ꯆꯥꯔꯔꯣꯏꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯥ ꯊꯛꯈꯤꯕꯗꯣ ꯑꯗꯨꯅ ꯌꯥꯔꯦ ꯏꯃꯥ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯂꯩ ꯊꯥꯕꯅꯤꯅ ꯌꯥꯝꯁꯨ ꯀꯨꯏꯔꯣꯏꯕ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯋꯥꯒꯅꯤꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯃꯅꯝ ꯅꯝꯃꯨꯁꯦ ꯌꯥꯏꯃ ꯏꯃꯥꯗ ꯃꯅꯝ ꯅꯝꯃꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯏꯃꯁꯨ ꯃꯁꯦꯅ ꯀꯧꯔꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯃꯥꯁꯨ ꯃꯆꯥ ꯑꯅꯤꯅ ꯆꯠꯀꯦ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯅꯝ ꯅꯝꯕꯤꯔꯦ ꯃꯃꯥꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯆꯦꯟ ꯃꯧꯄꯥꯗꯨ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏꯁꯨ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯂꯒ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯃꯥꯅ ꯁꯨꯝ ꯂꯦꯞꯂꯤꯉꯩ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯧ ꯑꯃꯅ ꯑꯁꯤꯒꯤ ꯂꯥꯏꯅ ꯄꯥꯝꯕꯤꯗꯕꯤꯁꯦ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯦꯅꯦ ꯀꯔꯤ ꯊꯣꯛꯏꯅ ꯊꯣꯡꯒꯥꯜꯁꯤꯗ ꯂꯦꯞꯄꯤꯅꯣ ꯃꯥꯏꯁꯤꯕꯣ ꯃꯁꯛ ꯑꯁꯤꯒ ꯇꯧꯔꯤꯁꯦꯕꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯂꯩꯀꯥꯏ ꯈꯨꯜꯁꯤꯒꯤ ꯑꯉꯥꯡ ꯑꯄꯪꯕ ꯀꯅꯥ ꯆꯠꯂꯗꯤ ꯃꯥꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯐꯥꯒꯦꯅ ꯉꯥꯏꯔꯤ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯈꯨꯜꯁꯤꯒꯤ ꯑꯉꯥꯡ ꯄꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄꯤꯖꯔꯒ ꯂꯣꯏꯅ ꯊꯝꯒꯦꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯀꯦꯅꯅꯦ ꯐꯥꯅꯕꯗ ꯊꯕꯛ ꯑꯃꯗꯨꯝ ꯑꯣꯏ ꯀꯅꯥꯒꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯇꯨꯃꯤ ꯂꯩꯈ꯭ꯔꯤꯅꯤꯅꯦ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤꯒꯤ ꯃꯆꯥ ꯌꯥꯎꯗꯕꯤ ꯊꯥꯗꯣꯏꯁꯦ ꯃꯍꯩ ꯖꯥꯗꯨꯒ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯍꯩꯔꯝꯅꯤꯕꯣ ꯃꯁꯤ ꯑꯣ ꯍꯩꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯨꯕ ꯑꯉꯥꯡꯈꯩꯅ ꯅꯣꯡꯉꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯏ ꯆꯦꯜꯂꯤꯁꯦ ꯏꯁ ꯑꯩꯗꯤꯅꯦ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯐꯤꯁꯤꯅ ꯈꯨꯝꯖꯤꯟꯒꯦ ꯅꯪꯁꯨ ꯈꯨꯝꯖꯤꯜꯂꯣ ꯌꯦꯡꯉꯨꯅꯨ ꯊꯥꯗꯣꯏꯅ ꯍꯩꯃ ꯏꯆꯦ ꯀꯔꯥꯏ ꯆꯠꯄꯤꯔꯨꯔꯤꯅꯣ ꯈꯨꯝꯃꯨꯅꯨ ꯑꯁꯤꯅ ꯀꯧꯕꯒꯅꯦ ꯈꯨꯞꯄ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯅꯦ ꯊꯥꯗꯣꯏꯅ ꯍꯔꯥꯎ ꯀꯧꯖꯔꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯇꯥꯁꯤꯟꯅꯗꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯧ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯃꯌꯨꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯂꯥꯞꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯤ ꯕꯦꯝꯕꯦꯝꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯉꯥꯏꯈꯣ ꯆꯪꯈꯤꯅꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯦ ꯂꯥꯛꯑꯣ ꯏꯅꯦꯅꯦ ꯅꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯌꯥꯏꯃꯅ ꯋꯥꯏ ꯏꯆꯦꯁꯤꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯉ ꯆꯦꯜꯂꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯅꯤ ꯏꯕꯥꯅꯤ ꯂꯥꯛꯏꯁꯦ ꯊꯦꯡꯅ ꯆꯠꯂꯗꯤ ꯉꯥꯡꯉꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯅꯈꯣꯏꯅꯤ ꯂꯥꯛꯃꯟꯗꯦꯅ ꯊꯣꯡꯒꯥꯜꯁꯤꯗꯅꯦ ꯂꯦꯞꯂꯒ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯤ ꯂꯥꯛꯑꯣ ꯏꯅꯦꯒ ꯆꯪꯂꯁꯤ ꯅꯈꯣꯏꯒꯅꯦ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯩꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯕꯦꯝꯕꯦꯝꯅ ꯏꯅꯦ ꯆꯥꯛꯇꯤ ꯆꯥꯔꯣꯏꯒꯦ ꯏꯃꯥꯅ ꯌꯨꯝꯗꯁꯨ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯍꯧꯋꯦ ꯏꯅꯦꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯌꯥꯏꯃꯒꯤ ꯏꯕꯥꯅꯤ ꯂꯩꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒꯦ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯏꯅꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯜꯂꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯌꯥꯏꯃꯅ ꯇꯟꯗꯦ ꯏꯆꯦꯁꯦ ꯌꯥꯝ ꯏꯀꯥꯏꯒꯟꯕꯅꯦ ꯑꯗꯨꯅ ꯏꯅꯦꯒꯤ ꯃꯆꯥ ꯂꯩꯔꯝꯒꯅꯤꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯝꯅꯤ ꯏꯆꯦ ꯃꯥꯂꯥ ꯕꯦꯝꯕꯦꯝ ꯋꯥꯗꯤ ꯉꯥꯡꯗ ꯃꯧꯄꯥꯗ ꯈꯨꯅꯤꯡꯅ ꯇꯞꯅ ꯏꯜꯂꯤ ꯏꯅꯦꯒꯤꯗꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯖꯗꯤꯌꯦ ꯑꯩꯒꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯛꯇꯅꯤ ꯂꯩꯕ ꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯏꯀꯥꯏꯒꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯂꯥꯛꯑꯣ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯂꯨꯔꯁꯤ ꯉꯔꯥꯡ ꯅꯈꯣꯏꯅꯤꯅ ꯄꯤꯔꯝꯕ ꯊꯔꯣꯏꯗꯣ ꯑꯗꯨ ꯊꯣꯡꯉꯦ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ
ꯊꯥꯗꯣꯏꯒꯤ ꯁꯝꯖ ꯃꯇꯧꯗꯨꯗ ꯕꯦꯝꯕꯦꯝꯒ ꯌꯥꯏꯃꯒꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ꯫ ꯊꯥꯗꯣꯏꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯖꯩ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯨꯗꯕ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯊꯔꯣꯏꯗꯣ ꯍꯥꯎꯅ ꯆꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯨꯞꯄ ꯉꯝꯗꯕ ꯊꯔꯣꯏꯗꯨꯅ ꯊꯥꯗꯣꯏꯅ ꯆꯨꯞꯄꯤꯗꯨꯅ ꯄꯤꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯥꯗꯣꯏꯅ ꯀꯣꯜꯂꯨꯈꯛ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯗ ꯐꯦꯡꯅꯕ ꯊꯣꯛꯂꯛꯏ꯫ ꯕꯦꯝꯕꯦꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯟ ꯐꯦꯡꯕꯗꯨ ꯌꯥꯎꯏ꯫ ꯍꯩꯃꯥ ꯅꯈꯨꯠ ꯍꯥꯝꯗꯣꯛꯑꯣ, ꯏꯅꯦ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯌꯥꯅꯤ ꯏꯅꯦ, ꯑꯩ ꯑꯗꯨꯝ ꯐꯦꯡꯂꯛꯑꯒꯦ꯫ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕꯒꯤꯗꯣ ꯑꯩꯅ ꯂꯣꯏ ꯐꯦꯡꯉꯤ꯫ ꯑꯗꯨꯅꯅꯦꯀꯣ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟ ꯐꯦꯡꯗꯕꯤ ꯂꯩꯕꯁꯦ ꯑꯩꯗꯤ ꯍꯩꯅꯗꯤꯌꯦ꯫ ꯑꯗꯣ ꯏꯅꯦꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯍꯪꯗ꯭ꯔꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ, ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯒꯤꯅ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤꯅ ꯕꯦꯝꯕꯦꯝ, ꯑꯗꯨꯒ ꯃꯥꯒꯤꯅꯅꯦ ꯌꯥꯏꯃ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ, ꯑꯗꯨꯒ ꯃꯥꯅ ꯌꯥꯏꯃ꯫ ꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯃꯥꯗꯣ ꯅꯈꯣꯏ ꯌꯥꯝ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯂꯅꯤ꯫ ꯌꯥꯏꯃꯅ ꯅꯨꯡꯉꯥꯏꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔ ꯈꯪꯗꯦꯗ, ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯅꯦ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯆꯩ꯫ ꯄꯥꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ, ꯆꯥꯕ ꯊꯛꯄ ꯋꯥꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯉꯥꯡꯉꯤꯕ꯫ ꯃꯧꯄꯥꯅ ꯊꯥꯖꯗꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯗꯨꯗ ꯕꯦꯝꯕꯦꯝꯗꯨ ꯌꯥꯏꯃꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯃꯁꯨ ꯃꯆꯦꯒꯤ ꯃꯤꯠꯌꯦꯡ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯂꯩꯀꯣꯜ ꯃꯆꯥ ꯑꯃ ꯁꯦꯝꯂꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯅ ꯂꯩ ꯊꯥꯅꯕꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯂꯩ ꯊꯥꯃꯤꯟꯅꯔꯤ꯫ ꯊꯥꯗꯣꯏꯅ ꯕꯦꯝꯕꯦꯝ ꯍꯌꯦꯡꯁꯨꯅꯦ ꯏꯅꯦꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯎꯀꯣ, ꯅꯪꯒꯤ ꯅꯅꯥꯎꯁꯤꯡꯗꯨꯁꯨ ꯄꯨꯕꯤꯔꯛꯑꯣ꯫ ꯏꯅꯦ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ, ꯑꯗꯨꯅ ꯅꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯂꯥꯛꯀꯦ ꯏꯅꯦ꯫ ꯑꯁꯨꯝꯅ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨ ꯊꯥꯗꯣꯏ ꯍꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯍꯥꯛꯇꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯊꯥꯗꯣꯏꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯗꯨ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯔꯩꯃ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯔꯝꯕ ꯃꯧ ꯈꯔꯅ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯅꯩ, ꯑꯗꯨꯒ ꯃꯧ ꯑꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯏꯔꯩꯃ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ? ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ꯫ ꯍꯣꯏ ꯏꯆꯦ, ꯊꯣꯛꯂꯛꯂꯤꯅꯤ꯫ ꯍꯟꯗꯛꯇꯤꯅꯦ ꯑꯩꯁꯨ ꯊꯕꯛ ꯈꯔꯅꯦ ꯁꯪꯕ, ꯑꯗꯨꯗ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯍꯩ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯊꯕꯛ ꯁꯪꯉꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯆꯥꯁꯤꯡꯗꯣ ꯀꯥꯏꯗ ꯊꯝꯒꯦꯅꯦ? ꯈꯨꯜꯁꯤꯗ ꯊꯥꯗꯣꯏ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤꯡꯗꯨ ꯆꯠꯂꯒ ꯁꯥꯟꯅꯕꯋꯣ ꯃꯇꯦꯡ ꯄꯥꯡꯕꯋꯣ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯔꯗꯤ ꯁꯪꯉꯤ ꯏꯆꯦ꯫ ꯏꯔꯩꯃ, ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ ꯅꯪꯅꯗꯤ ꯂꯥꯟꯅ ꯈꯟꯕ ꯌꯥꯏ, ꯑꯗꯨꯕꯨꯅꯦ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯗꯕꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯏꯆꯦ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯀꯩꯅꯣꯅꯤ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯥꯗꯣꯏꯗꯣ ꯃꯗꯨ ꯃꯊꯣꯡ ꯀꯌꯥꯗꯤ ꯆꯥꯗꯕꯅꯤꯀꯣ꯫ ꯌꯦꯡꯉꯨ, ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩꯁꯦ ꯃꯥꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯀꯌꯥꯝ ꯇꯧꯕꯅꯤꯀꯣ, ꯃꯍꯩ ꯇꯧꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤꯁꯤꯡꯗꯨꯁꯨ ꯃꯍꯩ ꯁꯣꯏꯅ ꯇꯧꯁꯤꯜꯂꯝꯃꯅꯤ꯫ ꯃꯈꯣꯏꯗ ꯆꯠꯍꯜꯂꯨꯅꯨꯅꯤ ꯅꯪꯕꯣ, ꯆꯠꯍꯜꯂꯨꯅꯨ꯫ ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯑꯩꯈꯣꯏꯅꯕꯨ ꯅꯉꯣꯟꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯕꯦꯝꯃ ꯄꯪꯒꯅꯨꯀꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯑꯉꯥꯡꯁꯤꯡꯗꯣ ꯐꯥꯖꯤꯟꯕꯗꯅꯦ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯕꯅꯤ꯫ ꯅꯪꯒꯤꯁꯨ ꯐꯥꯖꯤꯟꯖꯧꯀꯣ, ꯀꯣꯟꯅ ꯑꯁꯣꯏꯕ ꯂꯥꯛꯆꯁꯅꯤꯍꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯁꯤꯡꯁꯨ ꯑꯣꯏꯔꯣꯀꯣ, ꯏꯁꯤꯡꯁꯨ ꯑꯣꯏꯔꯣ ꯅꯪ꯫ ꯂꯥꯛꯑꯣꯍꯦ, ꯆꯠꯂꯔꯣꯏꯁꯤ ꯂꯥꯛꯑꯣ꯫ ꯏꯔꯩꯃꯗꯨ ꯃꯧꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯀꯣꯟꯅꯊꯪꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯊꯥꯔꯣꯏ ꯍꯥꯏꯅ꯫ ꯅꯨꯃꯤꯠꯁꯤ ꯃꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯃꯅꯥꯎꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯂꯥꯡꯗꯨꯅ ꯊꯥꯗꯣꯏ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, ꯍꯩ ꯅꯈꯣꯏ ꯀꯗꯥꯏꯗꯅꯣ? ꯕꯦꯝꯕꯦꯝꯅ, ꯏꯃꯥ, ꯏꯅꯦ ꯊꯥꯗꯣꯏ ꯍꯣꯏꯗ ꯆꯠꯂꯨꯗꯣꯏꯅꯤ, ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ꯫ ꯌꯥꯔꯦ, ꯅꯍꯥꯟꯈꯩ ꯆꯠꯂꯨꯁꯤꯅꯦ, ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯆꯪꯉꯨ ꯏꯃꯨꯡꯗ꯫ ꯌꯥꯏꯃꯅ, ꯏꯃꯥ, ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯗꯤ ꯏꯅꯦ ꯊꯥꯗꯣꯏꯗꯣ ꯌꯥꯝ ꯋꯥꯔꯅꯤ꯫ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯅꯅꯥꯎ ꯑꯇꯣꯝꯕꯤꯁꯨ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯕꯨ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦꯕ? ꯀꯗꯥꯏ? ꯏꯆꯥꯗꯨ ꯄꯤꯔꯛꯑꯣ ꯁꯤꯗ꯫ ꯄꯨꯕꯒ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯁꯨꯅꯦ ꯉꯁꯤꯗꯒꯤ ꯃꯣꯏꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯦꯛ ꯆꯠꯂꯝꯕꯗꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯛꯆꯥꯎꯁꯨ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯂꯥꯛꯏ꯫ ꯅꯃꯥ ꯅꯆꯥꯅ ꯁꯨꯃꯥꯡꯗꯨꯗ
लीला सानरमिसिन कइनो बेमबेमना बाबा इमाना इनी थादोय होइदा सटकियादी करी हेबा नमाना सटकियादेबा ये हेबा आइनी याई सनो इसासिन सनिंग मफम सनो हलो ओइगेसु याई कशुम काइदे सर ओ करिनो मपादा नांगली वादुबो इसासिंसे सासागी थादोक्लगा करिदर नुंगाइजरिसिबो ए नंग कई खंगी हाँ नसासिंसिनि युमसि लेरगा हौदों सिकनबदौना सिकनरपुदो अई तानिंगदेनि नंगना ममा अमा ओइरबदि नसासिंसे फजलुदुना अदुसु नते नसासिंग अमदि अई फाउ चाक पुक्थना पिजबा ngamदबा नंगना नसाइसे युमदा थमजिलगा कइदौदुनो हा युमसिदा नुपा नंग अमा लेरे हाइदुना करिदौबा कानरिगे नुपी ngado ओजेन nganglि मयामसे सिबो आइनेरो नातु नसा थाकपा ngalumdo ओइरबदि कइदौबइ नुपी थिरिनो कइदौबइ नसा पोकनिंगिबनो हा कइरि पोइनोबा कोकसाउना मखुतु जगोइगा साजलगा पोकनिंद्र तोकनि न थौनते मिसिंग वालेना कइरक अइना हाइबा सिफाउदा हजिन हजिन दुंगांगिसे नंगिसे अइना फुबीदबसिदा उसित्रिबा हाइदुनि अदु ओइतारदि ngasidi nasasing pulak futhaba tare chai do gari chakre yaimana ima baba se chai so ba paigre ima akhoi da phuna ba sangsi ayuma ima baba se da khamo angang da phuri kai se tokpiro kai doge angang da ti nang shong phudar hai kangbra na ayuma kaino mathong maram khangda sasana phuba tong nik da phubiri sibo bem se अतो बिसिपम लगने नखोई पुना इमुंग दे संक्रो नत्रबदी अखोई पुना सिबता संक्रो चलो बेमबेम सु मनाव नुपि अतो मिदु पमलगा मनाव अतै सिंग दुगा इमुंग दे सेंसिंख्री कोकसाव माग नु वखल दादा असुमरान खंगदा मागी नुपिबु तपता मखै फुरी सोमदन थादोय बेमबेम होइबु लाकपा गाइरी सुम लाकमंदबदुदा थोंगालदगी थोरकलगा लेरे कोनसांग दु लाई माना सुम लाकपदा नुपा पखंखरसु लैपुंग फमलगा लेरमी नुपा मना ए असिदी इतै मथादोय नत्रो बा कइनो सिदे नान के उरुदा बेरे कइनो ते फजा तो लेरमे युनि नुसो अइना हाइजिना ब्रब तियोमी होइनी आइ गुमलदना इतै मथादोयसे मसकपो याम फजा थोमी अस मानगा मो ओइरमजदी खंगदोनी नोंगानबदगी नुमि तामु लुमबा सतौनी हौजिकसु अदुम लुमबा याइ कइनो मासो वाखल खरा नुगाइजनबा मराइन दुम याजरक्सनि कइनो सो यारनी माइ नुपा सना जावबदो मचिंग याम फतमनि खंगिना नहान मुसो पाखंग खरन लग्नरुबगी मान तानर फुगिबदो उश हौजु फाउ मिसिदो उरगा तोम लै ए हे युशिले हे अश पामनि पामुये मसा खुफजसिका मसा याउदबगी मयामसिना मिउने थाबिदिदा यामति पामुइबो अइगी ओइबगा उतंग फंगजरदि पामुबदगी नुंसिबो ओइनो थुकदोबो आइबो अखोई मयामसि लालगा सखिद्रने चलरुइदा ममांग थक्ता थोकिबो थौदोकसिंदो अनिरिक हललु फते हलगेदा बेम होइदुबो लाकलुइदबा सालने अखोइगी मनाव नुपि अतोंबिदुसो पुबिरोना हाइकिबनि कइदौरा सानो मखोइबो ममानगा याद्रबा साला वाखल मयाम मखंदुना थादोय मयुमलुमदा हनख्रे लेपुंग फमनुपासिंदुसु थादोयना हलगा सखिबदुदा उराव थरावरगा लेहौई सयोल अमा हौख्रे बेमबेम होइदु थादोयगी मनाक्ता लाक्तबदा थादोयदी आंगांसिंदुना मागी मनाक्ता लाक्त्रबदा वाखल हेना नुंगाइजरमते अयुक्तगी गायरकपदुना नुमित्ता फाव अदुम गायद्र लेइसै सन्ना जावबसु मागी नुपीबु येंगबा ngamdre नुमिदांगी मतमदुदा थादोय मंगोलदा लेपलगा लै सन्ना जावबना इमुंगदगी थोरकलगा नंगबु यारे केदोरके हौसिक्ति नुमित तारे लारोय हायेमुक गारसि लाव अइनि साक लोरबनि साथोकलुरसि अखोइ तासौ अइ साक सानिंदि कइगिनो बेम होइना अइगी नाक लाक्ट्रिसिबो मखोइबु अनायक यारोबा साला नत्रगा मयुमना मखोइगी मपादुना हिदाका तक्सिलगा फुबा सालो अइ मखोइबु उदबदा इसासि नुगाइफम खंदि मीगी मसादो ममा पाइबा म लेरिबनि अखोइगी नाक्ता नुंतिगी सुमचतबदो ममाना जरमलबदि कनाना खंबदो से लाव इमुंगदा चंगसि चंगोयमदा इसा उनिंगबदा गावरबि अइगी ओवाबसे कनानासु खंमिदि नंगनासु खंमिदि
ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯁꯥꯟꯅꯖꯕꯗꯨꯕꯨ ꯃꯣꯏꯅ ꯌꯥꯗ꯭ꯔꯤꯕꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯑꯩꯍꯥꯛ ꯀꯨꯝꯕꯤ ꯈꯛꯇꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯈꯪꯕꯤꯒꯅꯤ ꯑꯁꯤꯗꯤ ꯑꯩ ꯏꯁꯣꯔ ꯃꯥꯕꯨꯁꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯕꯒꯤꯅꯣ ꯑꯁꯨꯛ ꯇꯣꯟꯅ ꯑꯩꯕꯨ ꯂꯩꯍꯜꯂꯤꯕ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯌꯦꯡꯉꯣꯏ ꯅꯨꯃꯤꯠ ꯈꯔꯁꯤ ꯌꯦꯡꯈꯤꯁꯤ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯒꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯁꯅꯥꯖꯥꯎꯕꯅ ꯊꯥꯗꯣꯏꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯒꯤꯔꯤ ꯇꯛꯇꯨꯅ ꯈꯨꯜꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯏꯔꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝꯗ ꯆꯪꯕ ꯇꯧꯗꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯏꯔꯩ ꯂꯥꯏꯅ ꯎꯕꯅꯤ ꯂꯝꯕꯤꯗꯨ ꯂꯦꯞꯂꯒ ꯌꯦꯡꯂꯤꯉꯩ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯌꯥꯏꯃꯗꯨ ꯆꯦꯟꯊꯣꯔꯛꯏ ꯃꯅꯤꯡꯗꯁꯨ ꯃꯃꯥꯅ ꯆꯩ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯑꯉꯥꯡꯒ ꯈꯠꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯅꯥꯎꯁꯤꯅ ꯃꯥꯏꯔꯦꯟ ꯃꯆꯦꯠ ꯑꯃ ꯄꯥꯏꯖꯕꯗꯣ ꯅꯪꯅ ꯃꯨꯜꯂꯒ ꯆꯥꯊꯣꯛꯄꯤꯕꯅꯦꯕ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯄꯥꯟꯗ ꯄꯣꯛ ꯃꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯆꯞ ꯆꯥꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯅꯅꯥꯎꯈꯣꯏꯅ ꯁꯨꯝ ꯆꯥꯔꯒ ꯏꯆꯦꯈꯩꯅ ꯁꯨꯝ ꯆꯥꯗꯕꯗꯣ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ ꯑꯌꯨ ꯅꯥꯏ ꯏꯃꯥ ꯐꯨꯔꯒꯅꯨꯕ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯌꯥꯏꯃꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯔꯣꯏ ꯌꯥꯏꯃꯕꯨ ꯐꯨꯕꯤꯒꯅꯨ ꯅꯪ ꯑꯃꯁꯨꯅꯦ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯅꯪꯅ ꯍꯛꯅꯤ ꯋꯥꯈꯜ ꯈꯔ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯏꯟꯁꯤꯟꯗꯅ ꯑꯉꯥꯡꯗꯒꯤ ꯃꯨꯜꯂꯒ ꯆꯥꯔꯤꯅꯤꯅꯦ ꯈꯪꯕ꯭ꯔꯣ ꯅꯪꯁꯨ ꯈꯪꯕ꯭ꯔꯥꯗꯣ ꯑꯌꯨ ꯏꯃꯥ ꯅꯥꯏꯌꯦ ꯑꯌꯨ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗꯒꯤ ꯃꯨꯜꯂꯒ ꯆꯥꯔꯣꯏꯌꯦ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯃꯆꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯇꯨꯡꯗ ꯏꯔꯩꯃꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯔꯛꯏ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯊꯥꯗꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯣ ꯂꯦꯞꯂꯤꯕꯗꯨ ꯌꯥꯏꯃꯅ ꯎꯔꯛꯏ ꯏꯆꯦ ꯏꯅꯦ ꯂꯥꯛꯏ ꯀꯗꯥꯏꯗ ꯃꯥꯅꯤ ꯑꯁꯤꯗꯤ ꯏꯅꯦꯅꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯏꯖꯥꯠꯂꯣ ꯏꯃꯥꯅ ꯑꯃꯨꯛ ꯎꯔꯗꯤ ꯏꯅꯦꯁꯦ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ ꯂꯥꯛꯑꯣ ꯏꯅꯦꯁꯦ ꯆꯠꯈ꯭ꯔꯣꯏꯅ ꯍꯥꯏꯈꯤꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯗꯣꯏꯅ ꯕꯦꯝꯕꯦꯝ ꯌꯥꯏꯃ ꯕꯦꯝꯕꯦꯝꯅ ꯏꯅꯦ ꯅꯪ ꯆꯠꯂꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯎꯔꯗꯤꯅꯦ ꯏꯅꯦꯗ ꯁꯣꯏꯗꯅ ꯉꯥꯡꯒꯅꯤ ꯆꯠꯂꯣ ꯁꯅꯥꯖꯥꯎꯕꯅ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯏꯃꯥꯅ ꯅꯅꯦꯕꯨ ꯎꯕꯗ ꯉꯥꯡꯗꯣꯏꯁꯤꯅ ꯌꯥꯏꯃꯅ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯁꯦ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯍꯦꯛ ꯆꯠꯂꯝꯕꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯆꯪꯍꯜꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯄꯥꯕꯅꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯐꯨꯏ ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯏꯆꯥꯍꯣꯏꯗ ꯐꯨꯔꯤꯁꯦ ꯍꯧꯖꯤꯛ ꯏꯃꯥꯅꯅꯦ ꯐꯨꯈꯤꯕꯗꯣ ꯀꯗꯥꯏ ꯁꯣꯛꯀꯦ ꯏꯅꯦ ꯌꯦꯡꯕꯤꯒꯤꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯆꯩꯐꯝꯁꯤꯡꯗꯨꯕꯨ ꯌꯦꯡꯖꯔꯤ ꯁꯅꯥꯖꯥꯎꯕꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯕ꯭ꯔꯅꯦ ꯕꯦꯝꯕꯦꯝꯅ ꯂꯩꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥꯅ ꯌꯥꯗꯦ ꯏꯃꯨꯡꯗ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯛꯏ ꯕꯦꯝꯕꯦꯝꯅ ꯏꯅꯦ ꯑꯩꯈꯣꯏ ꯆꯪꯉꯒꯦ ꯏꯃꯥꯅꯅꯦ ꯅꯅꯥꯎꯁꯤꯡꯅ ꯐꯨꯔꯝꯃꯅꯤ ꯌꯥꯏꯃ ꯂꯥꯎ ꯅꯅꯥꯎꯁꯤꯡꯗꯣ ꯏꯃꯥꯅ ꯐꯨꯔꯝꯃꯅꯤ ꯍꯣꯏ ꯏꯆꯦ ꯊꯥꯗꯣꯏꯅ ꯕꯦꯝꯕꯦꯝ ꯃꯈꯣꯏꯗ ꯆꯥꯎ ꯂꯥꯎ ꯌꯨꯝꯗꯂꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯁꯅꯥꯖꯥꯎꯕꯅ ꯅꯝꯗꯅ ꯊꯥꯗꯣꯏꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯅꯨꯡꯇꯤꯒꯤ ꯃꯄꯨꯔꯣꯏꯕꯗ ꯆꯠꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯅꯣꯡꯃ ꯁꯅꯥꯖꯥꯎꯕꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩ ꯊꯥꯗꯣꯏꯗꯨ ꯏꯔꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯂꯒ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯃꯪꯒꯣꯜꯗꯁꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯐꯛ ꯃꯆꯥ ꯑꯃꯗ ꯍꯤꯞꯍꯜꯂꯒ ꯂꯩꯔꯤ ꯏꯃꯨꯡꯗꯒꯤꯁꯨ ꯈꯠꯅ ꯆꯩꯅ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯊꯥꯗꯣꯏ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗ ꯊꯣꯡꯒꯥꯜꯗ ꯄ꯭ꯔꯔꯨꯞ ꯆꯪꯂꯛꯂꯒ ꯑꯉꯥꯡ ꯃꯆꯥꯗꯨ ꯄꯝꯈꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯕꯦꯝꯕꯦꯝꯅ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯊꯥꯗꯣꯏꯅ ꯄꯝꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯍꯧꯏ ꯏꯔꯩꯃꯁꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯥꯗꯣꯏꯅ ꯑꯉꯥꯡ ꯄꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤꯕꯗꯨ ꯎꯍꯧꯏ ꯏꯆꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯣ ꯀꯅꯥ ꯂꯩꯕꯒꯦ ꯏꯆꯥ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯍꯨꯔꯥꯟꯕꯤꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ ꯑꯣ ꯂꯩꯀꯥꯏ ꯑꯉꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯦ ꯍꯨꯔꯥꯟꯕꯤ ꯅꯪ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ ꯏꯔꯩꯃꯗꯨ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯏ ꯊꯥꯗꯣꯏꯗꯨ ꯑꯉꯥꯡꯗꯨꯕꯨ ꯆꯦꯠꯅ ꯄꯝꯂꯒ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯏ ꯏꯔꯩꯃꯅ ꯂꯥꯎꯗꯨꯅ ꯆꯦꯟꯕꯗꯨꯗ ꯃꯤꯌꯥꯝꯁꯨ ꯇꯥꯟꯅꯔꯗꯨꯅ ꯄꯨꯟꯅ ꯊꯣꯛꯅꯔꯛꯏ ꯕꯦꯝꯕꯦꯝꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯦꯜꯂꯛꯏ ꯊꯥꯗꯣꯏꯗꯨ ꯗꯥꯏꯔꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ
ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯤꯁꯨ ꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯆꯪꯂꯛꯏ ꯃꯧ ꯑꯃꯅ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯆꯥꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯨꯔꯥꯜꯂꯨꯅꯨꯅꯦꯍꯦ ꯃꯤꯒꯤ ꯃꯆꯥ ꯍꯨꯔꯥꯜꯂꯨ ꯍꯥꯏꯗꯅ ꯅꯃꯥꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯅꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯔꯨ ꯀꯣꯛꯀꯗꯧ ꯍꯩ ꯑꯉꯥꯡꯗ ꯄꯤꯔꯧ ꯀꯗꯥꯏ ꯑꯩ ꯉꯝꯃꯣꯏ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯖꯔꯒꯦ ꯑꯉꯥꯡꯁꯦ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯏꯔꯩꯃꯅ ꯏꯆꯦ ꯊꯥꯗꯣꯏ ꯑꯩꯒꯤ ꯏꯆꯥꯗꯨ ꯄꯤꯕꯤꯔꯛꯑꯣ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯗꯨꯕꯨ ꯃꯃꯥ ꯑꯩ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯔꯣꯟꯗ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯤꯕꯗꯨꯕꯨ ꯏꯆꯦꯒꯤ ꯀꯔꯤ ꯊꯝꯃꯣꯏꯅꯣ ꯀꯗꯥꯏ ꯏꯆꯥꯗꯨ ꯄꯤꯔꯛꯑꯣ ꯁꯅꯥꯖꯥꯎꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯤꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯧꯁꯤꯡꯗꯨꯒ ꯑꯉꯥꯡ ꯃꯨꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯃꯌꯥꯝꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯊꯥꯗꯣꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯅ ꯃꯧ ꯑꯃꯅ ꯑꯣ ꯁꯅꯥꯖꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯑꯉꯥꯡ ꯍꯨꯔꯥꯜꯂꯝꯃꯦꯅꯦ ꯅꯠꯇꯦ ꯃꯁꯤꯕꯨ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯍꯧꯅꯕꯤ ꯑꯉꯥꯡ ꯎ ꯌꯥꯗꯕꯤ ꯑꯉꯥꯡ ꯐꯥꯕꯒ ꯇꯧꯔ ꯆꯠꯂꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯨꯔꯥꯜꯂꯨꯁꯨ ꯀꯥꯏꯅ ꯏꯟꯁꯤꯜꯂꯤꯔꯥ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯣꯏꯈꯤꯕꯅꯤ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯊꯥꯗꯣꯏ ꯁꯤ ꯃꯤꯒꯤ ꯑꯉꯥꯡꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯑꯉꯥꯡꯁꯤ ꯍꯨꯔꯥꯜꯂꯤꯁꯤꯕꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯑꯉꯥꯡꯁꯦ ꯄꯤꯕ ꯉꯝꯂꯣꯏ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯁꯤ ꯑꯉꯥꯡꯁꯦ ꯄꯤꯕ ꯉꯝꯂꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯏꯆꯦ ꯏꯆꯥꯗꯨ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯏꯆꯥꯗꯨ ꯄꯤꯕꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯩꯃꯅ ꯊꯥꯗꯣꯏꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯏꯔꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯨꯟꯕ ꯍꯧꯔꯛꯏ ꯃꯧ ꯑꯇꯩꯗꯨꯁꯨ ꯊꯥꯗꯣꯏꯒꯤ ꯃꯁꯝꯕꯨ ꯐꯣꯏꯕꯋꯣ ꯈꯨꯄꯥꯛꯅꯕꯨ ꯊꯥꯖꯤꯟꯕꯋꯣ ꯇꯧꯔꯛꯏ ꯊꯥꯗꯣꯏ ꯆꯩꯅꯥ ꯐꯥꯎꯔꯁꯨ ꯑꯉꯥꯡꯗꯨꯕꯨꯗꯤ ꯊꯥꯗꯣꯛꯇꯦ ꯕꯦꯝꯕꯦꯝꯗꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯂꯤꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯅ ꯀꯟꯅ ꯁꯤꯛꯏ ꯑꯇꯩ ꯃꯧꯁꯤꯡꯗꯨꯁꯨ ꯑꯉꯥꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯏꯔꯩꯃꯅ ꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯃꯃꯥꯒꯤ ꯈꯨꯠꯁꯤꯗ ꯃꯌꯥꯁꯤ ꯆꯤꯡꯂꯩꯁꯤꯕꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯏꯃꯥ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤ ꯏꯅꯥꯎꯈꯩ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯕꯒꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯨꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯅꯥꯎ ꯑꯇꯣꯝꯕꯤꯁꯨ ꯆꯥꯎꯔꯒ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯕꯒꯤ ꯃꯥꯁꯨ ꯐꯨꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯅꯥꯎ ꯑꯇꯣꯝꯕꯤꯁꯦ ꯏꯅꯦꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯄꯤꯊꯣꯛꯈꯤꯕꯅꯤ ꯊꯥꯗꯣꯏꯅ ꯕꯦꯝꯕꯦꯝ ꯏꯅꯦ ꯅꯅꯥꯎ ꯑꯇꯣꯝꯕꯤꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯁꯨ ꯃꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯏꯃꯥ ꯐꯠꯇꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯨꯅꯨ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯉꯥꯡꯕ ꯋꯥꯁꯨ ꯇꯥꯔꯨꯅꯨ ꯏꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯦꯝꯕꯦꯝꯗꯨ ꯃꯃꯥꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯍꯩ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯏꯔꯩꯃꯗꯤ ꯃꯄꯤ ꯇꯥꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯅꯥꯗ ꯁꯤꯡꯖꯥ ꯌꯩꯕꯒꯨꯝ ꯌꯩꯔꯤ ꯋꯥ ꯑꯃ ꯐꯥꯎ ꯃꯁꯤꯟꯗꯒꯤ ꯉꯥꯡꯊꯣꯛꯄ ꯐꯥꯎ ꯉꯝꯖꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯔꯝꯂꯒ ꯀꯞꯂꯒ ꯃꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯁꯅꯥꯖꯥꯎꯕ ꯃꯉꯣꯟꯗ ꯅꯣꯛꯂꯒ ꯌꯦꯡꯖꯔꯛꯏ ꯁꯅꯥꯖꯥꯎꯕꯁꯨ ꯅꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯥꯔꯤꯕ ꯃꯁꯝꯁꯤꯡꯗꯨ ꯁꯦꯝꯖꯤꯟꯕꯤꯔꯤ